Chandel district ki Lungle village amadi liwa kulen gi marakta chen liba maha turel gi mathakta sagatpa hobada ngairiba thong gi makhong ising ireina chenthakhre hairi Lungle village ki amata ngairaba thong asi lenga ki mateng amata yaudana khunja singna sagatpa hokibani matik chaba thong leitabadagi miyamna thengnariba awaba sing adu koknaba khunja singna hokiba chahi mari manga rongi mamangdagi sel khaina duna thong asi sanaba fund drive tawduna lakhibani Light vehicle fawba lanba yanaba moongda sagatpa haukiba thong asi sagatpa haubaga tha asigi haukiba tareta chukiba akanba nongna maram oiraga thonggi makhong adu turelgi ireina chenthakibani hairi hiram masida lengakna miyeng changbiduna kunja singgi awaba asi kohanbiu haina kunja singna mari leinaba singgi pukning singsilakli chothe ni hojik koi masi chothe lungle village secretary ni handak si hunna khoina thong macha ama haibdi maha river sina khoi gi lam si ka laga chatpani na khoi thong se drakar yam leiba maram aduna khoi chahi 3 sure thong se sa se haina khoina tawrak pase paisa bor su kari kari su khomaga khoi tawjarak pani aduna kumsi si khoi haujakhre masi khoi hauba matamda khoi paisa lairaga hauba nate khoi gi church tagi khungi fund asigumba yumthong dagi paisa khara mana ngamba haigat naraga hairiba thong si khoi sajaba haubani adubu hairiba thong si khoi yamna chauna capacity wangba achauba mal puba gari gumba chatna banate khoi ngasai angang singi nongju tha matamda natraga nupi angang sigumba ana ek laiba matamda khoina lambi se thong kalaga chatni na nong chuba matamda gari lan thokpa yadaba duna auto gumba 800 gumba lanba yarabadi haibigi idea da khoi kun sina chahi mari manga si tungsin jaraga thamaga khoina khoi local na khoi isana dum sajabani mystery phaba khoi tanaraga sumhain tawdi yagani yam machani na dum haina khoi sajabni paisa lairaga khoi sabna te masi sabam tamda khoi maruk mapang chandel sigi manungda aduga khoi church kumbada khoi na donation chatlaga moina harau hrauna khoi gi laitabdu urga moina pangbiraga khoi sabni aduna nahanmuki ahanbai ichau dusu hairiba khoi hanging bridge se masi su makhong se yadaduna masi su sumhaina isingna pubikhre khongna lalaga laiba sisu bubom tamda khoi DC da haijabam tamda DC nasu khoi bu mateng pangbiduna khoi repairing tawjaraga sum lalaga lai du ikhang khangdana handaki tarik 3 ki ahingi nong kanna subududa khoina nauna sajariba laitana sajariba thong si ising isau sina pura magi makhong si pillar si makhong se namthabi khre ubi khre aduna praja se khoi upai laitre maramdi khoi masigi lifeline school kaba angang sing nupi angang na ba matamda natraga khoina pot chai puthokpada masigi lambida thokpani na khoi upai laitre aduna maram duna khoi gi awaba se khoi havik yaurabni wa ba haibse aduki mati koi khrabni adubu khoi haifom khangdre praja se kok pairaga khangba natana upai laitre maram aduna mari lainaba khoi Manipur government paibi riba authority singna yarabdi khoi chothe lungle hairiba khun Chandel district laiba maha river gi manakta laiba kilometer makhai mukta changbane khoi gi khunsi maram aduna hairiba lambi thong se phattabgi maramna khoi gi raja gi awab se sukte matik laire hebse khoi media gi thongda ese village authority gi secretary ama hoina aina mayam da phongdok sabni mayam yarbadi government na khoi gi nusi biduna khoi gi hairiba khun sigi thong sari bisida miteng tabiduna pukning chingsin jari mayambu duna mayamna mateng pangbi na bagi damak hanna media gi thongda phongdok jari